अहानबदा ngasi gi maruiba pausing pizari Thawbal District Police na Malem gi kaithel da lupa crore chamri rom gi mamal oigadaba WY tablet ka konana mioi mari fagat kre custom na su lupa crore tara rom gi WY tablet fagat kre Manipur dagi Robin Maisnam Asia Youth International Conference da saruk yarunabagidamag India thadokre afaspa in Manipur haiba hiramda wangangadawi Ziribam gi ariba hol nauna sananaba ngasigi laingakna thaurang lokatle changadaba senfom yermak tawre haina Minister Syam Kumar na phongdokre Hanagi Finance amadi Corporate Affairs Minister Oiramba Saknairaba politician Arun Jetli ngasi laikidre Manipur gi Chief Minister N Birena laikidrabagi aroiba mathau mangamda saruk yakre Amadi Yonex Sunrise All India Junior Ranking Badminton Tournament ke boys doubles ta lamdamasi ki sanroi dinku amadi manjit final sangkre Kurumzari Times of Manipur News ming tabiru punamakpo ARUNBALA taram noksori ngasigi maruiba pausing miamda sandokna pizari Handakta ikui kuidana District Police Thawbal na Brown Sugar Factory ama thugaiduna yamlaba drugs kaya fagat kraba matungda ngarang numidang more dagi puthorakpa lupa crore chamri gi mamal oigadaba WY tablet ka korana mioi mari fare hiramasiga mari leinana Thawbal Police Station da pangthokiba paugi mifam amada Thawbal District ki SP Dr. S. Ibom Chana hai akhanaba pau ama fangbadagi ngarang nongyai matung pung amarom taba matamda police ki kangbu amana Faudel Youth Club amadi Maira Paibi single loinana Faudel gi akoibada gari lakpangai duna lairingaida Tata DI ama Imphal tamna laki DI adu check tawba matamda KG Samri Romgi WY tablet adu fagat pangamki loinana malem gi thakta drug karbar tawba Myanmar macha ama yauna miyoi nipansu fagat pangamki gari adu bu thorokiba driver adu gi mamingna Muhammad Hussein chahi kuntraga manga apokpa Zakir Hussein kawi Thawbal Wangkhem Muslim mamang laikai dagini mahakna haidorakpadagi makhatana Tulihal Airport gate manaktagi Myanmar Moha Rengundagi Kwamu Village dagi Kwaw Niang Elias Abdul Rahim chahi kuntraga manga su fagat pangamki mangondagi Indian currency oina lupa lising homfu US dollar amadi Myanmar gi currency yauna document kharasu fagat pangamki Mahak Malem gi kaithel da drug karbar tawba miyoini makhatana Yarikpok Wangkhem-dagi MD Ayub Khan chahi nimfugamathoi amadi Yarikpok Tulihal-dagi MD Abdul Razak chahi kuntragamathoi su fagat pangamki ngasi fagaliba nisagi potlam sing fagaliba asina North East India gi oina khwaidagi chawbani thodok asiga mari lainana Thawbal Police Station da case ama lokhatkre Ngarang nungthil pung mari rom taba matam da su akaknaba pau ama fangbadagi Custom Division Imphal gi Anti Smuggling Unit na Thawbal District ki Lelong Mairen Khul makha laikai da thiba humbagi thabak sathabada malem gi kaithel da lupa crore tara rom gi mamal oigadaba WY tablet piece lakh amaga konana mioi ama phagat khre faraba mioi adugi mamingna Hafizuddin chahi kun gohumdoi apokpa Riyazuddin kawi Lelong Haureibi Sambrukhong dagini hairi fagalaba WY tablet sing adu tablet lising tara chanba packet tara asangba masugi khaw amada haflambani faraba Hafizuddin NDPS Act 1985 ki makhada case ama lokhat pagal loinana ain gi oiba makhataba thabak sing lokhat anaba wahang pahong tawkre ngasi sing mairong laiba custom ki office da Pagalaba WY tablet sing adu paumi sing da uladuna Custom Division Imphal Anti Smuggling Unit ki Superintendent P Rovenna Manipur ga atopa laibak singa faunuriba National Highway sing amadi ngamkhai gi saruk sing asi aine yadaba potlam sing puthok pusin tawbada nungaiba mafam sing oiri masida natana lamdam asida drug lalon bagi thabak sathabata natana sijinabasu hengalagli haiki masigi posi yang toina phara khoi ju hana ju atopa je ji yang phai aduga Manipur si tradition oi hum oi ra ba si Manipur ki Brahmaden la kan Manipur chalaga Dimapur hauraga si Bangladesh agi Bombay Delhi da mayana party drugs haina khoi world is yours hai khana ba masi Manipur ju am sa ba yaw haina tai khoi na ari record ki matuna yang pha ba yang khore ba police na pha ba namna pha ba khoi na pha ji even more police more custom na pha ba yana kinna khar saw na pha
Hayeng Agastagi Hoduna Numit Marini Chupna Putrajaya International Convention Center Malaysia da Pangtokadoriba Asia Youth International Model United Nations AYIMUN gi Youth Conference da Indian Represent Oina Manipur dagi Robin Maisnamsu Sarugyana Nabgidama ngase India Thadokre Human Security Agenda in the Globalized World Hive Theme asigi makhada Pangtokadoriba International Youth Conference asida Robin Maisnamna afaspa in Manipur Hive Hiramda Wangangani Ipak Films Production Manipur gi producer Rakesh Naurem Imphal Public Higher Secondary School Kanchipur gi founder Assam Kennedy amadi Emmanuel English Academy gi founder Sundar Salam ahumna sponsor tawduna conference asida saruk yarugadawribani conference asigidamak India thadokre Robin Maisnam Imphal West District ki manung chana laiba Nambol Kamong Maisnam Laikaida inkumja lising amaga chamapan maudraga taret ke March ki tang ahumda taibang khongdarakhi machin mana ahum ki manungda ihan hanba oina taibang khongdarakhiba Robin gi apokpa mama mapa animak lomini lairba khungang gi imung amada polak chaurokhiba Robin Maisnam angang oiringaidagi lairik fana horakhi mahak matam chupada makok mathang tarakhi Special English Regular School ngakpigani Special Regular English School Nambol Sabal Laikai dagi class 2 dagina 12 fawba mahei tamlake hauzik Pondicherry University da MSc Integrated Economics da 4th semester tamle Mamangi sahigi December thada Jiriwam Ima Kaithal da Manipur Police Housing na lopa lak yangkai manga rom chang na saba hokiba pay and use public toilet juri Ima Kaithal ngasi Town Planning and Mahut Minister T.A. Samkumar na sangaduna miyam da kusinakre Thoramadu da Minister T.A. Samkumar na Chief Guest Jiri Municipal Council gi Chairperson S. Santi Devi Manipur Food Industry Corporation Limited ke Vice Chairman K. Sarat ADC Juri Bam Hanjubam Bobby Sharma MCS Amadi SP Juri Bam Moirangthe Mubina Dice member sing oina sarugya ke Thoramgi Chief Guest ki warol piraduna Chief Guest oikiba Minister T.A. Samkumar na Ziribam Ima Kaithal gi nakalda lairiba ariba hol asi sidolaga nauna sanana ba laingakna thorang laukhatpa laire sangadaba senfom earmark taure haike nauna sangakhiba pay and use public toilet ki matangda paladuna yum ama pandada toilet lu nana thamba haibsi aikhoigi chatnabini amadi tangai fadaba amani aikhoina aikhoigi yumda toilet lu nana thambagum Ima Kaithal gi toilet asisu lu nana thambiu haike Ornam si akhina section na thamakanda ama sai mafam chana thamakanda aina karing athoka doribani haiba policy mayam si isa khangna president pokti masi ai isa ni khalak senar ga dikona khep luoi ga koi asmana ka le kholam bu so koi jiri bangi praja myam na madu nebal sia person muslim yam na koi haiba ni madu ma ko sara sena koi odama si mi se so haina ga tagi budget ha pa ka ta du sara ga ne do na jo koi final thak lo si dismantle to bugi odo to mupira ka ta to ga ka ma pham ji to na to sana ba so koi oda jage Friendly Environment Warriors FEW gi member singa Forest Minister T.A. Samkumar gangarang Jiribam Guest House da unaduna wari sanakre FEW na paikaliba Juri Green Mission mai pakhanabagi damak lupa lak manga mateng piragani haina minister na thajaba pikre minister ga unaduna FEW na Jiribam district asibu asangba umong wamang na thalaba lamdam ama ohenanaba pandam da changsiliba khongthang asida Manipur lainga ki maikai dagi pangba yaba mateng pangbiu amasong laik laisu hairaba naha kayana songthoraktuna environment kandaba yade haina sangsilakliba khongjang asida pukning thogatpiu haiba yauna warol yawba memorandum amaso minister da pishin ki hairi Hanagi Finance amadi Corporate Affairs Minister Oiramba Saknairaba politician Arun Jetli ngasi numit yungba matung pung taragani thoiga minute tare taba matamda New Delhi gi All India Institute of Medical Sciences IAMSTA laikidre masagi sahi humpugo taruk sukraba Arun Jetli tha asigi mapanda masagi anaba amana maram oiraga IAMSTA laikat narakibani multidisciplinary doctor gi timna Kupthana yangsinbagi thabak chathaduna lakibani saknairaba politician Arun Jetli na laikan aringai Bharat ke Prime Minister Narendra Modi, President Ramnath Kovind, Union Home Minister Amit Shah, Defense Minister Rajnath yauna atai minister kayana Arun Jetli na naba hanglingai da hospital da chatuna unakiba laikrabani mahakna laikidabada tongan ba saknairaba politician singna awaba phongdokre
Amaromda Hanagi Union Finance Minister Arun Jaitley na ngasi khanghodana laikidabada Manipur gi Chief Minister N Birena thamoi sokna awawa phongdorakli awawa phongdokpagi cherol amada state government amadi Manipur gi praja singi mahut sinjaraga masak naiba luchingba ama oikiba Arun Jaitley na laikidabasi laibak sigi achoba mangjaba amani Atal Bihari Vajpayee amadi Narendra Modi gi matamda achoba thodang lauramba amadi luchingba ani sina yamna thajana thamkiba luchingba amani party gi luchingba khayana so ikai khumnariba luchingba amasuni laikidraba Arun Jaitley masak naiba lawyer amasuni loinana intellectual oiba amadi outstanding parliamentarian amani luchingba sina laikidabada laibak sigi achoba mangjaba amani loinana achoba ahoba amadi lairagani laikidrabagi imung manungi awabadastu state government amadi miyamna thamoi sokna nungai taba phongdokpaga loinana awabada sarugyari loinana ngasi New Delhi da pangthokadaba saknairaba politician Arun Jaitley gi aroiba mathau mangamdasu Manipur gi Chief Minister sarugyakhe Amaromda Forest and Environment Minister T.S. Syamkumar nasu luchingba asina laikidabada awaba phongdorakli awaba phongdokpagi cherol amada hanagi Finance Minister Arun Jaitley na ngasi khanghodana laikidabada thamoi sokna awaba phongdorakli mahakna laikidabasi laiwaksigi achoba mangjaba amani luchingba sina laikidabada thamoi sokna awaba phongdokpaga loinana imung manungi awabadasu sarugyari hairi Manipuri poni gi machinjak safam leitabagi awaba amadi sanaroi singna kangjebung leitabagi awaba mayoknarba asigi matangda laingak na thuba matamda thabak paikhatpiu haina Manipur Pony and Polo Players Welfare Association gi Vice President K Dhanachandrana ngasi Manipur Press Club ta pangthokpa paugi mafam amada phongdokre mahakna makha taraduna malemda masak takliba sagol kangjai gi haurakpham oriba Manipur gi sagol gi maraibak asi ngasi fawba lepangamdri amadi Poni gi damba pause sing dade kannanaba thaurang kaya ama laingak na paikhalabasu ngasi fawba arepa sengba chatnaba yaba thaurang amata paikhat piraktabana Poni gi maraiba asi tambangamdana leiribani veterinary department na sagol gi damba registration taunanaba thaurang paikhalakpada lup asina taramna oi adubo sagol bu loijuriba amadi polo masana asibu yokachariba miyoi singdadi awaba mayam ama mayokna dun lairi veterinary department na sahigi oina polo club amomom senfam khara pibana poni asi kanbangamloi mahoksa ge leijaram ba sakthapam oiba mafam seng amadi kangjaibung hana kanduna thamba tangai fade sahi manga khudingi poni gi census thibada poni gi masing asi lising amagi makhada laibana endanger oire haina fawba lauthokrabani Manipur poni breeding farm asi tingkhai khunodagi haingang da hongdokliba asi su haingang gi ekar kulhumdoi khak chawba mafam asida sagol kaya yamna thamduna kanbangam gadoribano haibase achobo wahang ama oiri haikhe Sangwon gi sabam leiteringaida sanaroi singi sanabung leiteringaida poni register tawbuna poni kan sungam moeba poni register taluga maduna pigidru police kaino mamanga thokhiba thogdoksing tinggai khono breeding farm da pasa maya mangan giba hangang da mamangda 2013 da hangang poni complex da sangon mayam hojilelaga machinda pijida sangon sigiba mas akoin uda thingna la thaba ngakne ba u khraba thingna tho mayamdra manga thammaga guru mena lokhol ka da bidding pharmacy gi amos lokhol ba project sing asigi thajabodo kana na thajabang ngodrim no sine ba mas puro sanari ba mayam di dambiro sine Hauzik paugi merthan aten break amatang laujari Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Steel, a product of German quality and innovation. Manipur da ahanba oina steel company ki authorized dealer KD Enterprises ta gasoline, electric amadi battery ki khuthang da chalaiba yaraba outdoor power tools khudimak phangbiragani. Hairiba sing dadi cut off machine, mist blower, petrol lawn mowers, handheld blowers, brush cutter, chainsaw, art auger, high pressure washer cleaners, battery head steamer, cordless strop shears, intercultivator, power weeder, power tiller, the steel cordless pole pruners. For more details, please contact KD Enterprises, Changangai Uchekon, Tidim Road Airport, Imphal West. Mobile number 961-260-7378 natraga 700-562-3082. Ekhoy email kdenterprises2019uchekon@gmail.com. Loan available only for power tiller.
Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loina na khanganba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo. Akupa marol gi damak lamjingba jewelry da lengsinbirau. Lamjingba Jewelry. Good quality is our priority. Break matungda mayam ba mukha na taram lokchori hojikte ekhoi isage ithau ningthina tawrasi chawkhat palamdam ama oina na ba hotnarasi award pa mengkhatna na ba laingak leiri haina Manipur Pollution Control Board ki chairman L Radha Kishorna ibudhau pakhang ba sanglen qualify da pangthokpa qualify youth voluntary organization KYVO gin informathoi suba mapok komon thoram da athoiba mithunglen gi oiba warol piraduna fongdokre mahakna makha taraduna hai hojikti ningthau palingai matam adu natre aduna apamba sinfom ama thabak oina hek paikhalake khalakpada awaba amata lehan dana mateng pangna na ba laingak leiri hanagi aso asang unana ba hotna bada unaba ngamdaba tokkiba ngaktani adubo hojikti miyam gidam mak leiri wabiragano haiki Maputi peoples ni praja singna maha ki responsibility ase chap chana ai kari to batai leiri ba maha ki tangkat maha ki status youth singi guardian singi ima singi isi singi chhatra singi tangkat ki mutumi ne koi do piri ba responsibility se masi amam to ne koi na siti naina ba matu Mahairoi Babisna Misi Chumba Langlalang Zil Putho Uhaina Taxiladuna Misi Asiki Mayok Sam Kiba Joint Action Committee Amasong Miam Nangasisu Kongjang Leptana Changsile Ngasi Asiki Mityang Makada Kuyathong Polem Laikai Maira Paibi Amade Miamna Wakat Mifam Sathakre Wakat Mifam Aduda Sarugyakiba JSC convener in charge L Gyaneshwari na hai democracy setpa leibak amada santi oiba khongjang sangsin bada laingak na police ta ehan basakti piduna thugaina na bahonari ba thong ase gyaningde misi asigi matangda thijil hanaba CBI sizinaragani haibagi akakna ba matam ama numit 10 gi manungda laingak ki maikei digi laukthokpiu madu arabadi JSC gi khongjang asi handokani madu natrabadi khongjang makha na adumak sangsin kigeni haiba yauna wafam kayam su fongdurakhi Pambase laingak na tawbirakani haina thajai adu nataduna kari marangwin da khoi laingak pabiriba singna amasung home department ge dungba police sing SIT gi police na kari marang gi damakta aikhoi gi social media da baby sana bu mathanda sijaba tabagi mawongda lauduna lairibase miharpagi michang changi base miharpase kanano Mihar pase athuba matam da puthokpiu amasung achumba investigation ka loinana CBI da numitarani gi manungda CBI na pairagani haibase numitarani gi manungda akoi gi honorable CM na miyam da khangan biu haina ngasi media gi thongda JC gi maikai dagi amasung miyam gi maikai dagi praja mayam gi miyai akoi gi maikai dagi ai thamjari Singnaningai oiba misida laikhidrabi R Chungam Liu gi asiba haksang nahan makai lausindana lairakhiba adu ngarang chief minister na JSC da thajaba pibadagi ngasi Rims ki Mirel sangdagi JSC amadi imung manungi mioi singna lausin kibaga loinana laikhidrabi gi None district ki dui thangjang khopum da aroiba mathong mangam pangthokre karigumba chief minister na pikiba thajaba adu thabakta onthoraktrabadi matam ama hekta da JSC na khongjang sangsina ba sem saduna lairi haina JSC gi maikai dagi fongdurakli Chungamliu Riang Maigi Misida Chenaba Singh Logi Matung Inna Matik Chaba Sarak PBU Panthadana Charshi Thagat PU FIR da ICP ki section 1 FIR da ICP ki section 302 PBU Haina Apunba Manipur Kanba Imalop Ankilna Thadorok Pacherol Amana Kanghale Ankil gi Assistant Secretary Angom Susmana Khujek Piduna Thadorok Pacherol Amagi Matung Inna Misi Asigi Matangda Chumba Puthok Piu Haibagi Matangda JSC Amadi Miyamna Rally Chatpada Manipur Police na Sathakiba Thong Amadi Paumi Yauna Mioi Tarahumdoi Asok Apan Nanghankiba Si Yamna Laibak Thibani Misi Asi Yamna Chingnaningai Oi Maram Aduna Achumba Langla Langjin Athubada Puthokpiu JSC na Taliba Diman Singh Asida Ankilna Mapungpha na Saugatle Hairi
Awang Sekmaida Leriba Nilapadama Higher Secondary School Award Panapik Thale Maram Aduna Mari Lainaba Loisangna Athuba Matamda Mi Yang Sangbiu Karigumba Sangbidravadi Mahiroi Singna Makal Makakayage Khongjang Sangsinaba Sem Sare Haina School Asigi Student Union Gi Finance Secretary Raju Luwang Temna Pau Misinga Unaba Amada Langakta Section Wa Thamlakli School Asigi Pangkhokiba Pau Misinga Unaba Amada Mahakna Makha Taraduna Hai Mahiroi Samri Rom Lyric Tamliba School Asigi Fencing Mapung Phana Leitaba Science Laboratory Sing Ayambana Fibam Pataba Amadi Saba Loidana Sanga Kraba Girls Hostel Kangkhong Chaiduna Leire Maram Aduna School Asigi Award Apasing Athuba Matamda Miyeng Laingakna Sangbiu Haiki Hujik Sizinaba Yaduna Laiba Laboratory Block Amadi Classroom Kayani Kairaga Laiba School Gi Fencing Kajindaba Amadi Hujik School Zigi Saba Loiraga Laiba Girl Hostel Asijo Fencing Kajindaba Maramoraga Hujik Satri Amta Thamba Yaduna Lady Classroom Kayani Kaiduna Laiba Mayamasi Mamang the Se Kamaroma Tazakre Adubu Ngasi Pawada Kanamatana Yangsin Vidaba Asi School Zigi Mahiroi Amoina Equine Pay and the Fongoli. Housi Pali, but Langana, Atuba the meeting Sangview, Hina Heiser. Iram Sifai Awang Laikai Degi Laikidraba Amom Tiken Amadi Amom Pisak Anigi Masanupa Utamjid Haukiba Agaski Tang Taragatareta Mahaki Mamanaba Amadagi Lupali Sing Manga Lauduna Moreda Pharmacy Famba Magi Marub Jotindagi Paisa Loguni Haina Sakiba Mafum Kangdana Mankre Haiduna Mahaki Imung Manungna Haukiba Tang Taraga Mapanda More Police Station da Missing Report Pikraba Matungda Ngarang Kulhumdoida Ayuk Pung Taraga Makhairom Taba Matamda More to Imphal Kangkhongi Umang Kongkhangi Umang Amada Asiba Haksang Oina Pankiba Si Yamna Chingnaningai Oi Haina Misi Asigi Matanga Sem Kiba JSC Convener Khongban Tabam Gokul Chandranang Asi Manipur Press Club Tapang Thokiba Paugi Mifam Amada Fongdokre Mahakna Makha Taraduna Chingnaningai Oiraba Misi Asida Mafam Khangdana Lord Kraba Magi Marup Jotin Amasong Mahakna Halakpada Tonglakpa Van Driver Adu Pung Kunmerigi Manungda Faduna Chumba Puthokpiu Puthoktraba Fauba Asiba Haksang Asi Loroi Haina Mari Lainaba Authority Amasong Laingaki Pukning Singsilakli That 23 Ayukta Sina Pangbasida, Magi Missi the Sinazaba Labana, Mana Yumdagi, Toki Madam the Tang Taraga, Tarieta Kogi Mamana Mamadagi, some Palising Manga Loraga, Mori da Mamana Bakogi, Jotin Gova, Pharmacy, Hambamue, Madegi, Magidaki Paisa Lone in the Sakraga, Tiba Kangdana letter with the Equina missing report Ama Tang Taraga Mapan, we one way police through the Moria police that. Report Toraga Tibaya, Tiraga Pangdana, like Padu Narang Pangmada, Magi Masazi, Equina, Yamaching, and I will among the Sinaga, Ladam Baduna, Ladam Basdagi, Equina Masigi, Madam Da Asumba, Singba Langla, Langjindu, Tidok Tripawa, Equin Haksang, Asi, Lodava, at the Masigi Haina Quiji, Sigi Magadi Tamset. Lamdamasida Kana Laijadraba Amadi Migamimana Draba Singidamag Mental Rehabilitation Center Laitabana Maram Oirega Lamdamasida Kumjali Sing Ani Nipangi Census Matung Ina Migamimana Draba Miyoi Lising Aniga Chanipan Yankagi Nitoi Hena Laiba Asigi Oiba Center Ama Linkat Pinanaba Ngasigi Health and Minister Amadi Social Welfare Department akan bami engsang biu haina Social Activist Rohal Filemna Fongdokre Ngasi Sinai Group Brightway Finance ki Thomi Singh Yauna Manipur Press Club ta pangthokiba paugi mifam amada social activist Rohan Filemna makha taraduna June 19 khudingi amadi leibaki maru oiba numit singda hai leikat palak padagi miyamna nungsibiduna social media da viral sakhiba miga mimana draba dungdungbu personally lying biba haure adubo mahakakta natana maga manaba singi mafam leitraba asi lehnana ba honabiu haiki loinana dungdungi maramda mari lainaba Mari Makong Fazana Kangba Miwena Brightway Finance Sinai Group Natraga Rohan Masada Pau Fawiro Hansu Fongdorakli. Any issue Matolako Matamda, Todo Watoma Toloko Matamda, Masimana Mimana de Hajarazu Matola Akanda, Mayami Damakta Lake at Badumba, Hui Nushiraba, Hui Yamba, Magi Damakta, Hui Hazik Lakchariba, Brightway Finance, Amadi, Sinai Group, Made Samak personally film Rohansing Aquina, Kucham Naragamasi, Hospital La Puraga, Lying Ba, Adagi, Magi Healthcare, Nachingba, Sigumbagi programs, Aquina, Hodok 7. Sri Sri Radha Govindaji Goan Vaishnav Samas ki Husik Oiriba Fibam Amadi Makata na Hena Fagananaba Amadi Kari Kari Togadage Haibagi Matangda Kananainabagi Mifam Amangasi Thambal Kong Sabal Laikai Dalaiba Nahakpam Momongi Yumda Pangtokre Samas ki President B. Rajan Sharma, B. Brajabidu Sharma, General Secretary S. Amu Yauna
member kayana saruk yaki mifam aduna Gobindaji Seva fangliba Gowan gi member singi yaifa thaurang kayagi matangda kupna khananainaki Imphal Jiri Lambigi Nungba Yoromdaida IED Amalaire Haina Miyamna Ngarang Dagi Pakatna Ruba Adu Ngarang Numidang Vom Expert Ki Kangbuna Yang Silubada IED o Yoromdre Singnariba Bora Kau Adu Samkakpa Hazam Singna Samkup Sing Hundok Lamba Oiram Lehairi Tungda Lambi Paring Aduda Panduna Lairamba Gari Sing Ngasi Ayuk Angan Bedagi Juri Tamna Chang Bahona Kre Self-Employment Voluntary Association Seba Manipur ki founder secretary Dr. K.S. Singlenbu Germany ki International Peace University na doctorate degree khusin narakpada association asina sinduna ngasi harau tayamna okpugi thoram mama pangthokre Babuprada leiba Seva ki office ta pangthokpa thoram aduda Dr. K.S. Singlen na mahakna chahi kunthra rom mamangdagi Manipur da lairiba kana leijutraba singda tawkhiba tengwang business ki wakal natana ka thokpagal loinana paikhatkhiba social work singda yenglaga amadi association asina kanaba phanghankraba miui sungdi wakhalon hangduk tuna khangalaba matungda haukiba agastara da degree asi mangonda sinarakibani hairi award phangisi asungma social work tawkhiba mayam se aduna award si hekta phangde akoi award si national international amadi state award ai 54 award asigi mamangda phangre aga doctorate si aigi award mayam phangkiba funder singi recommendation phajana pirakpa kayam phajana tawge haiba nataba business motive ta tawba nataba pura parja gi nongda kathoga tawba adugi du da pirakpani Kevin PD Laborers Welfare Association Kevin PD LWA na hokiba August 2009 da FCI and FSD Jury Bam ki handling lever singi kusuman hengat pinaba handling contractor oreba NR Mathai Enterprises ta memorandum ama pisin kre haina Kevin PD LWA gi General Secretary Roman Rijit Moirang Chana Fongdokre ngasi Jiribam gi Kalimai Mandopta lever singna awaba mayok naribagi matangda pangthokiba pawgi mifam amada mahakna makha taraduna DGM FCI Area B Manager FCI amadi Deport Manager FCI FSD Jiribam dasu memorandum gi coffee sing asi pishin ke memorandum aduda thakiba matam Agastara nithoi fawbada karigumba positive oiba response piraktabadagi Agastara maridagi rail he Jiribam yauna thabak lepagi khongjang ngasi fawba sathari maram asina FCI divisional office na April thagi namsilurba minimum wage ke red revise amasung nomada yamdrabada chohum modra oiragani haina agitation manungda Agastara tarukta FCI division office Imphal dagi order ama thorokiba laikre aduga CF and PD gi Minister Karam Syamna Harakpa Wabu Ikai Kumnaba Oina Amukka Hanna Mathai Enterprises ta positive oiba response piraknaba haijari masida Amukka Hanna piraktaba tarabadi makhatana hanadagi henba khongjang sangsilagani haike nakalamaromda paugi mifam aduda sarugyakiba FCI and FSD gi assistant team leader D Dinakumar Singh na Jiribam na Fongdorakpada Jiribam da local labor local union asina pause singda hafiba wafam ase FCI Jiribam da thabak suzariba local labor singa mari amata lainade haiba union ase contractor gi khunekni haibagi praman labor singda lai karigumba makhoiga ekoiga maram amadagi thokhaningdaba thodok tholakpa tarabadi madugi data contractor na pugadabni haike amadu FCI Jiribam gi thangliba sing asi contractor gi natte masi FCI gi ni aduduga suri ba thawak mafam su contractor gi own property natte masi FCI gi amadi miyam gi masina sinmising gi thabak asi gi thawak mapu principal employer si FCI ni haibasi contract labor act in 1970 de mayak sing na palli ngarang honorable minister consumer affairs food and public distribution association gi mihut sing kauraktuna nakal ani makta numit humni phawda warusin puroknaba hotno haibagi takpirakpa yathangdu ikai khumnajaraga matam asi phawda cancel contractor na thabak oino positively action lokalak trabadi association gi site gi Jiribam gi leiriba local labor sing amadi thabak suriba labor sing handling labor sing ga khusam naraga hanadagi hena kanba khongjang changsin lagani haibasi ingasi haijari Paugi Merthan attend break amatanga luxury. Welcome to Times of Manipur. This is Haripriya Chongrang giving you news in
ꯍꯥꯟꯅꯅ ꯐꯪꯂꯝꯕ ꯀꯪꯂꯥ ꯐꯨꯗꯀꯤ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯤꯜꯀꯤ ꯕꯣꯜꯁ, ꯑꯁꯣꯝꯌꯥ ꯃꯤꯛꯆꯔ ꯑꯃꯗꯤ ꯑꯂꯨ ꯕꯨꯖꯤꯌꯥꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯝꯗꯝꯒꯤ ꯀꯩꯊꯦꯜꯗ ꯐꯪꯂꯦ꯫ ꯀꯪꯂꯥꯒꯤ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ꯫ Kangla. Napi singnang hoba mafam sing matam changhandana sengdokpa aduda sunatana singkup chana kaklaba napina leibak lehauk su phagat hanba yare. Achouba sanabungi napi changmanana kakpagi damak waningai leitre. Sijinabiyu grass cutter amadi mulcher awaimal pungda lupa lising amaga chamnga. Contact tobiyu Manipur Farm Hotel near Sainik School Impal. Manipur gila buksing sangalasi chahi chupa. Break matungda makhataba pau pizari. Smart Society Juribam na shinduna ngasi Juribam gi babu parada laiba Arkisna Tombi Bidyalaya Juribam gi auditorium hall da Dr. Danabir Lystrom Social Scientist ki Role of Youth for Future Manipur haiba hiram da nom gi oiba lecture program ama pangthokre. Thoramadu da Social Scientist Danabir Lystrom na hai hauzik inkhalak liba angang sing da aikoina makoi bu gyan tahaningduna wa khara chang na hairubada amadi thoram amada wa ngangbada makoina lecture tawre haiduna taningdana koi chenai adubu ngasi Juribam asida asigumba thoram asida mahairoi mayam asina tinba se obada yamna nungaiba fawi inkhalak liba naha singda makoina tawgadoriba amadi lawgadoriba thaudang single loinana afaba thabakta hotnabada mai faktaba leite angang singbu pukning thogatuna makoigi thauna hafiki Manipur ke singi district singda lariba autonomous district council singi employees singi pension scheme implement taurakpada harau nungaiba amadi Manipur ke chief minister deputy chief minister tribal affairs and hills ki minister ADC Sandel ki chairman vice chairman ADC Sandel ki executive member education tribal affairs and hills finance department ki official sing thabak asida mateng pangbirakpa punamakpu thagatpa phongdokpa ki thoram amangasi Sandel district ki Monsang Pantha village talaiba autonomous district council Sandel ki office complex pangthokre ADC employees pension demand committee Sandel na sinduna pangthokiba thoram aduda ADC employees pension demand committee ADCEP DC ki secretary TK Mosilfana makoi ki pension demand fangnana ba hona rakibagi wari paudambaga loinana demand fangnana ba hona bida warak phirak bhiba miyoi sing miyam da masa takhe ADC Chandel ki chairman vice chairman executive member saying district council member saying Manipur ki chingi district sing degi lakpa ADCE PDC ki central executive ki miyoi sing ADC Chandel ki former Chief Executive Officer saying Teachers Association ki former president amadi atai miyoi kayada khudol tamduna nungaiba amadi thagatpa phongdokhi Barak Vile da Lairiba Gelhomi tribal amasong non-tribal furup singi intellectual social worker activist academician kayagi apunbam vifam amangasi silchar da Laiba Assam Manipuri Sahitya Parishad Bhavanda pangthokre punna furup taraga mapan habadi Manipuri Dimasa Rajbongsi Khasi Zentia Rongmei Naga Mar Riang Chorai, Sakachep, Chiru, Mizo, Kuki, Halam, Rankal, Jeme, Naga, Chakma, Tripuri, Rukhini, Varman, Wi-Fi, Haidiba, Furup, Mayam, Asigi activist Amadi, intellectual Kiana, Sarugyaduna, Pangtokiba, Nasigi, Mifomna, Assam Accord Clause 6 APSC, Amadi NRC, Gi, Matangda, Kupna Kana Nainaki, Ayuktagi Hoduna, Numichupna, Pangtokiba, Mifom Aduda, Miyoi Kiana, Barak Bile, the Lariba, Yelhomi Singna, Karamna, Assam Amadi, State Government, Na Pirakpa Safu Singasi, Mayok Nagadagi, Haibagi, Matangda, wafam kaya masu thamnaki maru oina lamdama sida chahisa kaya dagi khunda laita duna laklaba masing likna leijariba furup sing asigi right sing ase kanduna thambagi tangai fadaba adu leire haina wafam kaya masu pukhatna rakhi aroibada mifam asina waref lawduna Barak Vile Indigenous Ethnic Peoples Coordination Committee haina minthonba lup ama semki lup asigi president oina Babu Singha vice president oina Kabui King Rongmai Sebastian Fakataina general secretary assistant general secretary oina Sanjay Burman Fanjobam Loknathna press and media secretary oina khanke lup asigi maruiba pandamde lamdamasida lairiba Yelhomi Singhi hak sing kanduna thamba loinana
Yelhomi Singi Apambaki Mayokta Singner Pakudingmak Loop Asina Tengnagani Hainasu, Lubasigi Press and Media Secretary Panjobam Loknana Tom TV ki Paumi Singna Hangba Hangi Pakumda Fondorake. Kumginong matik chana chudabana maram oiraga ising watuna lairamba pasoi part 2 makhalaikai dalaiba water supply pukri ado sangangaidagi social worker RK Ramesor managing director RK Fortune Private Limited na ngasi water pump ani amadi 5 amadi asangba paisa khudingma puthokuna haiba pukri asibu ising matik chana chingsin bigi damak pukjel chaurba social worker RK Ramesor bu pasoi part 2 makhalaikai water supply development committee gi maikai degi hainingai leitana tobima khangba loinana thagatpa fongdorakli Manipur haji honglakliba aing asagi khal asibu kalhona naba pandamda ngasi nauria pakanglakpa kendragi manung chanba langthabal furamakhong Hairibob Haiku Chingi Akoibada Paksana Uchara Kaya Thakre Ngasigi Uchara Thaba Aduda Kendra Sigi MLA Soivam Sobasandra Hyang Tangjila Parishad ke member Sarang Them Ongbi Silasna Langthabal Ningombom GP ge Pradhan Nomekafam Ganga Amadi Lamdam Adongi Miam Punduna Uchara Lising Abarom Thaki Hauzik Manipura Honglakliba Mahosagi Khal Asibu Kalhona Naba Hauzik Laingak Amadi Miam na Sangsiliba Khongjangi Saruk Ama Oina Ngasigi Thauramasi MZ NREGS Scheme gi makhada hapchinduna praja miyam dasu thabak subagi paisa su fanghanba aduga mahosagi khalsu ngananaba ngasigi u thabagi thoram asi pangthokpani haina MLA Subhasandrana haike thananaba oirinaba honabada koigi khunja singge koibada leiba joka holler jing ngasi thawai yawn honribe je masigi damakta soi kai sigi amadi lamdam sigi praja singdai thagat pemedi nungaibu phongdok chari adu nai khoi ngasi malimgi Apam kuding makta mahoksa ki khan kairli bese koi sarkar namadi department na masing langam dana honari ba se masigi manung chanai koi narega da scheme si hapaga program si hapaga koi usar ki program si thabik program si pangtok chabani Amaromda Sarangthem Silasanana ngasi thagadoriba using asi mahi panba ungakta khanduna thabani masina job card paiduna thabak sujariba praja singda thabak subagi sel fangba khaktanatana sahi ani ohungi matungdadi lamdam asigi prajada kanaba fanghananaba pandam thamlaka ngasigi khongthang asi paikhatpani miyam punamangna su ngasi thariba usi asi hinghananaba honabiu haike tawbudai khoi ngasai upambi sing kharadi thaba tharasi haiduna majda thajabane dubu ngasi thariba pambi sing asi ayambana aikhoida chaba yaba pambi ngakta oina aikhoigi chorphol haikru haining sampra aduga yongsak sugumba aikhoida su haidi income gi source leijaba yaba adugumba pambi makhalsi khalla kalda aikhoigi joker holder singna tawraga madi ai samak yauna madi pradhan yauna adu honorable MLA yawbiramaga madi member singa corporation tawnara kalda smaina thajabani Malem Pumbagi Akibagi Masak Orakliba Global Warming Asidagi Karadang Orabasu Ngaktok Pangamhonobgi Pandamda ngasi Imphal West Fayeng the Lairiba Fayeng Umanglai Amadi Akoibada Motsiliba Sing Sengdokpagi Thoram Amang ngasi Don Bosco Fayengi Thomi Sing Amadi Mahiroi Sing na Kusam Naduna Pangthokre Lamtu Sengdokpagi Thoram Aduda Sarugyakiba Don Bosco Fayengi Headmaster Bosco Angomna Fongdorakpada Lamtu Sengdokpagi Thoram asi Mapung Oina Gelhongoidagi Sagonaduna Lairaklaba Fayengi Umanglai Asida Nong Makangdana Lam Koiba Lakpa Amadi Akoibada Khundariba Lamdam Asigi Nungsijaraba Praja Singna Mafam Asida Mosel Laliba Asi Tawhei Dabaga Loinana Mahosagi Khal Aduki Matek Akaiba Saitheng Su Piribani Haibagi Paujel Asugumna Thoram Asi Pangthokjabani Haiki Plastics are degradable, and if we are not going to remove this one, the century-old forest of our village will one day surely be no more. And with this, a lot of sickness and other things will arise. And in order to avoid all these things and to save the environment and the villages, we are giving awareness to the people here, and we are giving a drive of cleanliness with this one. By keeping the surrounding clean, we can save the future, we can save the environment. This is what we are planning and what we are doing. And I was also quite happy and appreciate with my students when we are taking lessons. They were about the cleanliness and about the global warming. They were really wanting to collect and give the drive at this space because it is a tourist place.
Cleanliness is next to godliness haibagi wakhalungi makhasida ngasi phayeng daleriba umang adaga eco park asi phayeng gram panchayat loinana Don Bosco school phayeng satra singa punchalaga lunan bagi sengdok singjin tawbagi thabak asi paikhali park asi nataga umang asi amot apa bottle nataga karikri dispo amot apa myam non biodegradable products myam sina thallaga mola leibase sengdok bagi thabak asi yam thawai sangna thawai yauna paikhali haijening badi masigumba thabak asi tungnasu paikhat piba pame ada organizers gi wakhalon dagisu lakriba tourist myam nasu hore lakpa matam sida asigumba lunan ba nataga mafam chana langthok lanjin tawbasi tawbiu haibasu moina phongdokjari paudam jariba cameraman Rolibin galloina blessing gang mai Tom TV News phayeng umang. Know your customer, prevention of money laundering and customer protection Haibiramda Numinini Chupna Chatagadaba Kananainaba among us say Lamfel Fatalaiba Institute of Cooperative Management Giholda Hodokre, Toramaduda Chief Guest Oikiba Cooperative Societies Ki Registered Ketimim Rovatna Cooperative Management Assay Nasigis Society Asida Yamna Matik Mongol Laiba Kulai Amani Aikoi Punna Punsinduna Tabak Tominarabadi Lamdam Asidagi Lair Bahabasi Mutatba Yagani Haike. Lupa tara paiba ayam mana, tara paiba mana, tara paiba mana tu terjadi kooperatif mesti apa? Maksudnya, kita zina waktu orang serkari sendan orang, kuisi poverty itu ya bagi, coba tu mesko mana elevation of poverty si, dan nanti even surplus mereka pesa pakai dan kui society itu itu ya apa, employment generation itu ya apa, society itu crime handal ya apa. Society the education level wakanan biya ba society is productive biya ba society the economic growth and biya ba society the transparency for biya ba society the social audit to biya ba dumba apagi yamna powerful tool ne cooperative movements. Thauramadu President Oikiba eminent economist Professor N Mohendrana paisa habisi miwe bagi punsida changdraba yadraba poshak amani adubo sizinaba matamda hai singdrabadi Chamam Nabakaya Tohan Bagi Machak Oheli, officer Singnasu, Tabak Tobu Matamda, Tolo Pangbagi Kalaga, Tabak Tobugi Hainabi, Tamlaga, Tabak Torabadi, Sakat Bagi Lambida, Kumang, Sauksin Bangamloy Haiki. Institution, particularly basic, Adona, officer with a Pami Matamda, clear with you, Natragat is just for the sake of payment or otherwise. Sometimes it may create period in the confusion, and also it may amount to some kind of downsizing the road of development. The Industrious Student Association come Library Home gi Yankai Gamanga Suba Mapok Numit Tauram Pangtokre Ngasi Imphal East District ki Kongpa Lai Hiden the Laiba Home Asida Pangtokiba Chambat Tauram Aduda Home Asibu Linkalakpada Achoba Togdang Lauramba Laiway Kraba Kayagi Mafamda Hailay Katuna Ikai Kumnaba Utki. ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯒꯤꯗꯃꯛꯇ ꯂꯩꯋꯥꯏꯈ꯭ꯔꯕ ꯑꯍꯟꯁꯤꯡꯁꯤꯅ ꯋꯥꯅ ꯍꯣꯠꯅꯕꯤꯔꯛꯄ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯄꯥꯡꯒꯟꯒꯤ ꯄꯩꯁꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯑꯒ ꯀ꯭ꯂꯕꯁꯤꯕꯨ ꯍꯤꯡꯅꯅꯕ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕꯤꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯁꯤꯡꯖꯔꯒ ꯐꯥꯎꯟꯗꯦꯁꯟ ꯗꯦꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ. Lining Thau Sanamahi Sanapung LSSP Kanglai Pakna Sinduna Marirak Suba Mitei Sanu Lisingani Taramapan Pangtok Lagani Haina LSSP gi convener Warepa Namirak Papchana Fongdokre Ngasi Manipur Press Club ta Pangtokiba Paugi Mifam Amada Mahakna Makha Taraduna Haiba Sakhenbi Sangdamnaba Asigi audition Lakliba September gi Tang Kungani Thoi Nongmaijing Numita Pangtokani Aduga Grand Finale na Lakliba October Kun Nongmaijing Numita Hafta Kangjibung Dalaiba Centragiti Auditorium da Pangtokani Sangdamnaba Asigi form August ki tang kun gabanga dagi thaba horagani aduga September gi kun fauba thajin bayagani amadi akupa marol Facebook page mitei chanu dagi akupa marol sing khang bayagani haike. Chanu 2019 pangthok kadoriba asida lamdam asigi nuksijaraba kathokpa hairaba masagi mafurpu maramdambu maraibaku nuksibiba mitei chanu sing tawbagi tongan bawa khalon khangbiba amadi masigi peasant beauty peasant asida pungning thogat piba kayana akogi sponsor amadi donor tawbiu makoina sponsor donor tawbirakpagi ngasi phawda mitei chanu ahumlak mapung phana pangthokpa mai pangna pangthokpa ngamkhre mayamgi mating dagini maramasina akogi nuksiraba akogi lamdam sidana tana mapanda leigiribasing mitei chanu sangdamnaba asida sponsor donor oibiduna
हंदकी 2019 की मरीरक सुबा मितई सनु मिंथोल पीबगी थोरम असी मपुंग फाना फाबदा मतेंग पांगबी पावगी मरथन अतेन ब्रेक अमतंग लौजरी कंगला फूड प्रोडक्ट इरम नोंगी असेंग महौ येंग दियो गार्लिक मिक्सर खत्ता नतना कंगला गी अनोब फूड आइटम सिंगी महौ खंगलबदा ngauroi कनाबु लेबगी कंगला Salai Holdings Private Limited na leibak miyam da khanganjaba Salai Holdings Private Limited ki Honorable Chairman and Managing Director Dr. Narengbam Samarjit Singh masa hujik business trip ki damakta Salai gi overseas company sing yengchin bagalona tongan ba pipeline da leiriba tongan ba country sing da tanatana India amadi maruoina Northeast ki oina Manipur yauna packet kadaba mega project sing adu gi damakta overseas bank singa stakeholder oiminabagi maruoiba meeting sing yauba amadi meeting sing conduct tawba satkibena maram oiraga tongan ba club CSO lanai gi furupki lining gi amadi culture ga mari lena ba khudimagna Salai gi lusing Purel Oibiribana Halaktri Fawbutang Haibining ba Thambining Makudimak Ngaibina ba Miam the Nolukchari Nolukna Haijari ba Board of Directors Salai Holdings Private Limited Studio 11 India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11 Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Jongtham Lekai, Imphal West. Phone number 0385 2440 ब्रेक की मतुंगदा मखाताबा पाउ पिजरी लुपा लाख मरी फुरोंग की ममल ओगेदबा अथिंगबा थमख्रबा निसा ओइना सिजिनबा याबा टैबलेट कीजे यांखै कुनगो हुमदो हेनबगा लोइनना ngarang कोलकाता पुलिस ना सिटी मैदान एरिया दगी मणिपुर अमदी नागालैंड मचा अनि फागतख्रे अमरोमदा इस खासी हिल्स डिस्ट्रिक्ट पुलिस नसो इंटेलिजेंस यूनिट की एंटी नार्कोटिक्स टास्क फोर्स ना ngarang नुपी अमा यावना मियोय अहुमदगे मसिंग यामलबा अथिंगबा थमख्रबा निसा ओइना सिजिनबा याबा टैबलेट का कोनना फागतपंगमख्रे Dimapur East Police की कांगबुना नुमित खरनी असिगी मनुंगदा दिमापुर की नमहादुना सेल खाइबगी थबक चथरंबा मणिपुर मचा अमा यावना मियोय मरी लुपा लाख तरामाथोयगा लिसिंग निम्फुमंगा अमदी चामरी को हुमफुगा कोनना फागतपंगमख्रे फारबा मणिपुर मचादु उखरुल डिस्ट्रिक्ट के हौजिकना दिमापुर की 4 माइल द लैबा लुकिम मंगसाबा कौवे अतै अतोपा सिंह अदुना हरियाणा दगी हौजिकना अरुणाचल प्रदेश की खोंसा तिराफ्तगी जय किशन शर्मा संगिन वांगसु अमदी वांगलिक तंगजंग कौवी हाइरी हौजिक अमुक सानबगी पाव फंगबिगनी थासगी कुंदगी हौदुना बेंगलोर चथरीबा योनेक्स सनराइज ऑल जूनियर रैंकिंग बैडमिंटन टूर्नामेंट की वॉइस डबल्स ता लमदम असिगी सानरोय दिंकु अमदी मंजित फाइनल चंख्रे ngasi सानखिबा फाइनल मैच ता मंजित ख्वाराकोम अमदी दिंकु कोंथौजमना तेलंगाना की रैंक अहुम दा लाइरिबा सानरोय नवानीत अमदी कदीर मोनुद्दीन मोहम्मद पु सेट अनीदा माइथिबा पिदुना फाइनल चंखिबनी हयेंग सानगदोरिबा मैच असिदा मंजित अमदी दिंकु कर्नाटका के सनी डीएस अमदी प्रुडबी रॉयगा लंबा तगदोरी YK College Wangjing Sinduna A Pratap Singh Memorial Manipur University Inter College Football Tournament 2019 ngasi Wangjing Kodompokpi Ground hudokre punna team kuntraga marina group mari khaidok sarugyariba tournament hudokpagi thoram aduda YK College ki founder member Y Thamboy YK College ki principal Dr. S Giri amadi
कुनगनी तरुक सुबा असम राइफल्स बटालियन खोंगजोम की मेजर लोयाना अथोइबा लंगबिरक पसिंग ओइना सरुक याखे टूर्नामेंट असिगी सानकिबा मैच ता वाईके कॉलेज ना माउंट जियन कॉलेज को यामना लाक्सना गोल तरा अमदा माइथिबा पीखे टूर्नामेंट असिगी हयेंगे अहानबा मैच ता कुंबी कॉलेज अमदी ASUFU क्रिश्चियन इंस्टीट्यूट अनि सुबा मैच तना MB कॉलेज अमदी SE मणिपुर कॉलेज अहम सुबह मैच तना थौबाल कॉलेज अमदी MIT टेकल पार्ट अदुगा मरी सुबह मैच तना बिरमंगोल कॉलेज अमदी मॉडल कॉलेज ना सानगनी ngasi nungtil phone ki ba paukche singda kari kari maru ba pau yaw bage habdo me ampun namuk bing taminasi kanglai pak ki maira hanagi union minister arun jetli ngasi laikhidrei Thawal DCO na lupa crore chamri rongi WY tablet ka kona na miu mari fare. Custom na su lupa crore ta rongi WY tablet ka kona na miu ema fare. Manipur ki district khudimak chap mana na chawkhat minana ba sarkar na honari Shyam Kumar. Kangla Pau BJP ki senior leader amadi Han ki finance minister Arun Jelly ngasi AIMS ta laikhidre. Custom division Imphal da miu amadagi lupa crore ta rongi truck fare. Laigang na district khudimak mana minyang yengduna chawkhat na ba honari Shyam Kumar. Utamjit misi ki JSC na mi hatpa puthok na badabi tawkre Pauzel Hanagi finance minister Arun Jelly laikhidre Manipur chief minister na so awa phongdokre Ima Kaitel sidal lairiba toilet sing luna na thambiu Sam Kumar Community amatagi homeland tanba yaroi Utamjit misi da chenaba sing phadrabadi khonggang changsilagani Pandam UPF amadi KNO ga lenga ka wari sanakre su tha taruk sangdokre BJP ke senior leader Arun Jelly laikhidre Governor Chief Minister Imphal Thadokre Lupa Crota rongi WY tablet ke kona na miyo ema fare loislakpada maru iba paw mukhanna Thawbal District Police na Malem ki kaithel da lupa crore chamri rongi mamal oigadaba WY tablet ka kona na miyoi mari fagat kre custom da shu lupa crore tara rongi mamal oigadaba WY tablet fagat kre Manipur dagi Robin Maisnam Asia Youth International Conference da saruk yaruna bagidamag India thadokre afaspa in Manipur haiba hiramda wangangadoi Jiriwamgi Ariba Hall known as Sana Bangasigi Langak na Thorang Lokotle Changadaba Senfom Yermak Tore Haina Minister Shyam Kumar na Fongdokre Hanagi Finance Amadi Corporate Affairs Minister Wedamba Saknai Raba Politician Arun Jetli ngasi Laikidre Manipur ki Chief Minister N Birena Laikidrabagi Aroiba Mathau Mangamda Sarugyakre Amadi Yonex Sunrise All India Junior Ranking Badminton Tournament ki Boys Doubles ta Lamdamasi ki Sanroy Dinku Amadi Manjit Final Sankre Ngasigi wenadi Manipuri Pau matang sida lojare mi eng tabiru punamak po ARUNBALA amuk hanna kurumjari